ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥꯊꯣꯛꯆꯣꯝꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯅꯨ ꯁꯣꯏꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯑꯉꯥꯡꯕ ꯅꯣꯡꯖꯥꯕꯤꯅ ꯑꯇꯤꯌꯥ ꯄꯨꯝꯕ ꯈꯟꯖꯤꯟꯈ꯭ꯔꯦ꯫ ꯈꯨꯜꯒꯤ ꯆꯥꯎꯔꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯑꯉꯥꯡ ꯃꯌꯥꯝꯅ ꯁꯥꯟꯅꯔꯤ꯫ ꯂꯝꯄꯥꯛꯀꯤ ꯆꯤꯗꯥꯏ ꯑꯃꯗ ꯁꯅꯥꯔꯩ ꯃꯇꯣꯝ ꯐꯝꯗꯨꯅ ꯑꯉꯥꯡꯁꯤꯡꯅ ꯁꯥꯟꯅꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯃꯇꯣꯝꯇ ꯍꯥꯏꯖꯩ, ꯅꯨꯡꯁꯤꯗ, ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗꯣ, ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯈꯤꯕꯗꯣ, ꯂꯝꯄꯥꯛ ꯑꯁꯤꯃꯛꯇꯗꯅꯤꯀꯣ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯦ, ꯏꯕꯨꯡꯁꯤꯡ, ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯤ ꯀꯌꯥꯒ ꯂꯣꯏꯅꯅ ꯅꯣꯛ ꯈꯦꯗꯨꯅ ꯂꯥꯡꯖꯕꯗꯣ ꯍꯧꯖꯤꯛꯇ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯏꯗ꯫ ꯃꯇꯝꯁꯦ ꯑꯁꯨꯝꯅ ꯍꯧꯈꯤꯒꯅꯤ ꯊꯥꯖꯔꯨꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯅꯥꯔꯩꯒꯤ ꯃꯕꯨꯡꯒꯤ ꯃꯆꯥ ꯕꯦꯝꯕꯦꯝꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯅꯦꯅꯦꯆꯥ, ꯅꯪ ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ? ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯒ ꯂꯝꯄꯥꯛ ꯃꯆꯤꯗ ꯀꯞꯇꯨꯅ ꯂꯩꯔꯦ꯫ ꯃꯤꯅ ꯅꯦꯅꯦꯆꯥꯁꯦ ꯉꯥꯎꯋꯦ ꯍꯥꯏꯅꯔꯅꯤ꯫ ꯇꯣꯛꯑꯁꯤ ꯅꯦꯅꯦꯆꯥ, ꯀꯞꯀꯅꯣ꯫ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯃꯃꯤꯠ ꯆꯤꯡꯈ꯭ꯔꯄꯣꯠꯅꯤ꯫ ꯑꯩ ꯀꯞꯆꯗꯦꯀꯣ, ꯃꯤꯠꯁꯤꯗ ꯐꯠꯇꯕ ꯆꯪꯈꯤꯕꯒꯤꯅꯤ꯫ ꯂꯥꯛꯑꯣ, ꯅꯪꯁꯨ ꯌꯨꯝꯗ ꯆꯪꯂꯁꯤ꯫ ꯅꯈꯣꯏ ꯏꯃꯥꯅ ꯅꯪꯁꯨ ꯀꯧꯔꯛꯑꯣ ꯍꯥꯏꯔꯛꯑꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯍꯟꯖꯤꯟꯃꯤꯟꯅꯔꯛꯏ꯫ ꯕꯦꯝꯕꯦꯝꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯗꯨꯅ ꯈꯨꯔꯨꯝꯂꯤ꯫ ꯕꯦꯝꯕꯦꯝꯅ, ꯏꯕꯨꯙꯧ, ꯏꯕꯦꯟꯗꯧ, ꯕꯣꯕꯣꯛꯅ ꯍꯟꯕꯤꯗꯕ, ꯄꯨꯄꯨꯅ ꯍꯟꯕꯤꯗꯕ, ꯃꯃꯥꯅ ꯍꯟꯕꯤꯗꯕ, ꯄꯥꯕꯨꯡꯅ ꯍꯟꯕꯤꯗꯕ, ꯅꯦꯅꯦꯆꯥꯅ ꯍꯟꯕꯤꯗꯕ, ꯅꯦꯅꯦꯆꯥ ꯀꯞꯍꯟꯕꯤꯗꯕ, ꯖꯣꯏ꯫ ꯕꯦꯝꯕꯦꯝꯅ ꯑꯁꯨꯝꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯁꯤ ꯃꯃꯥꯅ ꯇꯥꯍꯧꯏ꯫ ꯕꯦꯝꯕꯦꯝ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯗꯨꯅ ꯆꯪꯂꯛꯏ꯫ ꯕꯦꯝꯕꯦꯝ, ꯅꯦꯅꯦꯆꯥꯕꯨ ꯀꯞꯄ꯭ꯔꯅꯦ? ꯉꯁꯤ ꯅꯦꯅꯦꯆꯥꯗꯣ ꯂꯝꯄꯥꯛ ꯃꯆꯤꯗ ꯃꯇꯣꯝꯇ ꯀꯞꯂꯒ ꯂꯩꯔꯝꯃꯤꯅꯦ꯫ ꯃꯥꯗꯤ ꯀꯔꯤꯒꯤ ꯀꯞꯂꯤꯕ? ꯑꯗꯨꯗꯤ ꯈꯪꯗꯦꯕꯨ꯫ ꯕꯦꯝꯕꯦꯝ ꯃꯃꯥꯒ ꯁꯅꯥꯔꯩꯒ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯤ꯫ ꯁꯅꯥꯔꯩꯅ ꯏꯟꯁꯥꯡ ꯁꯦꯝꯂꯤ꯫ ꯕꯦꯝꯕꯦꯝꯒꯤ ꯃꯃꯥꯅ, ꯁꯅꯥꯔꯩ, ꯅꯪ ꯉꯁꯤ ꯕꯦꯝꯕꯦꯝꯅ ꯀꯞꯄꯤ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ? ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯅꯪꯕꯣ? ꯀꯞꯇꯦꯗ ꯏꯅꯝꯃ꯫ ꯏꯅꯝꯃꯁꯨ ꯈꯪꯉꯤ ꯅꯪ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯤ ꯄꯥꯝꯗꯦ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯅꯪ ꯅꯤꯡꯉꯣꯅꯤ, ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯨꯍꯣꯡꯗꯅ ꯂꯩꯕ ꯌꯥꯒꯅꯤ? ꯁꯃꯥꯖꯀꯤ ꯃꯤꯠꯌꯦꯡ ꯍꯥꯏꯕꯁꯦ ꯈꯪꯒꯗꯕꯅꯤ꯫ ꯅꯨꯄꯤꯒꯤ ꯈꯣꯡꯊꯥꯡꯗꯤ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯏꯅꯝꯃ, ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯇꯣꯜꯂꯤ꯫ ꯏꯁꯥꯒꯤ ꯑꯄꯥꯝꯕꯕꯨ ꯅꯤꯡꯇꯝꯅ ꯐꯣꯡꯗꯣꯛꯆꯕ ꯉꯝꯗꯦ꯫ ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏꯒꯦ ꯈꯜꯂꯤꯗ ꯏꯅꯝꯃ꯫ ꯃꯁꯛ ꯃꯁꯥꯁꯨ ꯈꯪꯗꯕ ꯅꯨꯄꯥꯗꯨꯒ ꯑꯩ ꯀꯔꯝꯅ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯒꯅꯤ? ꯀꯔꯤꯒꯨꯝꯕ ꯑꯩꯁꯨ ꯏꯆꯦ ꯊꯣꯏꯕꯤꯒꯤ ꯄꯨꯟꯁꯤꯗꯨꯒꯨꯝ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯐꯩ, ꯃꯔꯜ ꯃꯊꯨꯝ ꯂꯩꯕ, ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯆꯥꯅꯤ꯫ ꯅꯪꯕꯨꯁꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦꯅ ꯍꯥꯏꯔꯝꯂꯤ꯫ ꯄꯥꯕꯨꯡꯅꯁꯨ ꯌꯥꯈ꯭ꯔꯦ꯫ ꯃꯁꯤꯗ ꯅꯪꯅ ꯍꯧꯖꯤꯛꯄꯨ ꯂꯨꯍꯣꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯤꯕꯨ ꯄꯥꯕꯨꯡ, ꯏꯃꯥ, ꯅꯪꯒꯤ ꯇꯥꯃꯣꯒꯤ ꯀꯔꯤꯝꯇ ꯈꯟꯗ꯭ꯔꯕꯔꯣ? ꯌꯨꯝ ꯄꯥꯟꯕꯕꯨ ꯑꯗꯨꯛ ꯍꯥꯛꯅ ꯀꯤꯒꯗꯕ ꯅꯠꯇꯦ꯫ ꯉꯁꯤ ꯑꯩꯒ ꯅꯪꯒꯤ ꯇꯥꯃꯣꯒ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯤꯁꯤꯗꯤ ꯊꯣꯏꯕꯤꯒꯤ ꯂꯥꯏꯕꯛꯇ ꯇꯝꯈꯤꯕ ꯑꯋꯥꯕꯕꯨ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯇꯝꯒꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯅꯦ ꯑꯉꯥꯎꯕꯤ? ꯑꯗꯨꯕꯨ ꯏꯅꯝꯃ, ꯃꯤꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕꯁꯦ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯇꯅ ꯀꯔꯤ ꯇꯝꯂꯝꯒꯕ? ꯁꯅꯥꯔꯩ ꯃꯃꯥ ꯃꯄꯥ ꯃꯕꯨꯡꯒꯤ ꯃꯥꯏ ꯌꯦꯡꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯐꯝ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯕ ꯏꯟꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯆꯥꯎꯖꯔꯛꯄꯤ ꯁꯅꯥꯔꯩ ꯃꯃꯥ ꯃꯄꯥꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯆꯥꯎꯊꯣꯏꯗ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯆꯥꯎꯊꯣꯏ ꯌꯨ ꯌꯥꯝꯅ ꯉꯥꯎꯅ ꯍꯜꯂꯛꯈꯤ꯫ ꯆꯝꯖꯔꯕꯤ ꯁꯅꯥꯔꯩ ꯅꯤꯁꯥ ꯆꯥꯕ ꯃꯤ ꯎꯕꯗ ꯌꯥꯝꯅ ꯀꯤꯖꯒꯟꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯗꯕꯁꯨ ꯅꯤꯁꯥ ꯆꯥꯕ ꯑꯁꯤꯅꯤ꯫ ꯁꯅꯥꯔꯩꯅ, ꯀꯔꯤꯒꯤ ꯌꯨ ꯑꯁꯨꯛ ꯌꯥꯝꯅ ꯊꯛꯄꯤꯔꯤꯕꯅꯣ? ꯉꯁꯤ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯍꯧꯃꯤꯟꯅꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯗꯤ ꯅꯤꯁꯥ ꯆꯥꯕ ꯃꯤꯗꯤ ꯄꯥꯝꯖꯗꯦ꯫ ꯆꯥꯎꯊꯣꯏꯅ, ꯏꯃꯥꯟꯅꯕꯁꯤꯡꯅ ꯌꯥꯗꯗꯨꯅ ꯇꯧꯕꯅꯤ꯫ ꯃꯇꯨꯡꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯊꯛꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯕ ꯆꯍꯤ 2 ꯁꯨꯖꯤꯜꯂꯛꯂꯤ꯫ ꯁꯅꯥꯔꯩ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏ ꯀꯌꯥ ꯅꯨꯡꯉꯥꯏꯇꯅ ꯎꯏ꯫ ꯃꯥꯒꯤ ꯁꯛꯇꯝ ꯁꯛꯐꯝ ꯍꯟꯖꯤꯜꯂꯤ꯫ ꯁꯅꯥꯔꯩ ꯈꯪꯉꯤ ꯅꯨꯄꯥꯅ ꯈꯨꯜꯂꯤꯡꯕ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯅꯨꯄꯤ ꯄꯣꯛꯄ ꯄꯥꯝꯗꯦ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯁꯅꯥꯔꯩ ꯃꯁꯥꯃꯛ ꯅꯨꯄꯤ ꯑꯣꯏꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ, ꯃꯅꯦꯝ ꯃꯀꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯀꯥꯗ ꯍꯤꯡꯕꯅ
ꯃꯍꯥꯛꯁꯨ ꯅꯨꯄꯤ ꯄꯣꯛꯄ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕꯒꯤ ꯅꯣꯡꯗꯝꯈꯣꯟ ꯃꯍꯥꯛꯀꯤ ꯑꯅꯤꯁꯨꯕ ꯃꯆꯥ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯣꯏꯕꯒꯤ ꯁꯛꯇꯤ ꯑꯗꯨꯁꯨ ꯃꯥꯡꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯆꯥꯎꯊꯣꯏ ꯅꯤꯁꯥꯗ ꯇꯥꯏꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯅꯥꯔꯦ, ꯑꯩ ꯁꯅꯥꯔꯦ, ꯅꯨꯄꯤ ꯄꯣꯛꯄꯤ ꯐꯋꯥꯝ ꯄꯣꯛꯄꯤ, ꯁꯥꯒꯩꯒꯤ ꯏꯁꯨ ꯀꯟꯕ ꯉꯝꯗꯕꯤ, ꯀꯔꯤꯅꯨꯡꯒꯤ ꯅꯪꯁꯦ ꯂꯧꯖꯔꯝꯂꯤꯕꯅꯣ ꯑꯩꯕꯣ? ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ, ꯏꯆꯥ ꯂꯥꯡꯂꯦꯟꯒ ꯏꯆꯥ ꯇꯣꯝꯕꯤꯒꯁꯦ ꯅꯪꯒꯤꯗꯤ ꯅꯆꯥ ꯅꯠꯇꯕ꯭ꯔꯥ? ꯅꯨꯄꯤ ꯑꯣꯏꯔꯒ ꯀꯅꯥꯅ ꯐꯧꯍꯥꯝꯅꯤ ꯍꯥꯏ? ꯅꯨꯄꯤꯗꯤ ꯃꯤ ꯅꯠꯇꯕ꯭ꯔꯥ? ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯁꯤꯟꯊꯛꯇꯒꯁꯨ ꯈꯨꯝꯕ ꯁꯥꯏꯅꯤ ꯃꯁꯦ꯫ ꯅꯠꯇꯦ, ꯅꯨꯄꯤꯗꯤ ꯃꯤ ꯅꯠꯇꯦ, ꯁꯥꯒꯩꯒꯤ ꯏꯁꯨ ꯀꯟꯕ ꯉꯝꯗꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯒꯤ ꯁꯤꯟꯊꯛꯇ ꯈꯨꯝꯃꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩꯕꯨ ꯐꯨꯕꯤꯔꯝꯃꯤ꯫ ꯄꯤꯛꯂꯤꯕꯤ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯅ ꯍꯪꯉꯥ ꯍꯪꯉꯥ ꯀꯞꯂꯛꯏ꯫ ꯆꯍꯤ 4ꯇ ꯉꯥꯏꯔꯤꯕꯤ ꯂꯥꯡꯂꯦꯟꯅ ꯆꯦꯟꯁꯤꯟꯖꯗꯨꯅ ꯃꯃꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯄꯤ꯫ ꯄꯥꯕꯨꯡ, ꯃꯃꯥꯗ ꯐꯨꯕꯤꯒꯅꯣ! ꯄꯥꯕꯨꯡ, ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯃꯃꯥꯗ ꯐꯨꯕꯤꯒꯅꯣ! ꯆꯥꯎꯊꯣꯏ ꯅꯤꯁꯥꯒꯤ ꯃꯅꯤꯟ ꯀꯟꯃꯟꯈꯤꯕꯅ ꯋꯥꯈꯜ ꯈꯟꯊꯍꯧꯗꯅ ꯄꯤꯛꯂꯤꯕꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯊꯥꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯏꯀꯥꯏꯗꯕꯒꯤ ꯃꯆꯥꯁꯤꯗꯤ ꯃꯃꯥꯒꯤ ꯃꯤꯆꯪꯗꯒ ꯂꯦꯞꯄꯗꯅ ꯅꯈꯣꯏ ꯌꯣꯛꯂꯒ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯦꯝꯅꯕꯅꯤ꯫ ꯆꯠꯄꯤꯈ꯭ꯔꯣ ꯅꯄꯥꯝꯗ! ꯂꯥꯡꯂꯦꯟ ꯃꯄꯥꯅ ꯑꯗꯨꯝꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯔꯛꯄꯗꯒꯤ ꯋꯥꯟꯊ ꯋꯥꯟꯊ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯗ ꯁꯅꯥꯔꯩꯒꯤ ꯂꯦꯞꯄꯤꯅꯅꯕ ꯀꯅꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯇꯥꯊꯤꯕꯤꯔꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯁꯅꯥꯔꯩ ꯃꯄꯥꯝꯗ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯝꯗꯁꯨ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯜ ꯐꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯔꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯝꯕ ꯃꯃꯥ ꯃꯄꯥꯁꯨ ꯃꯍꯥꯛꯅ ꯂꯨꯍꯣꯡꯕ ꯆꯍꯤ ꯐꯥꯗ꯭ꯔꯤꯉꯩꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯃꯅꯝꯃ ꯃꯍꯥꯛꯄꯨ ꯃꯤꯇꯣꯞꯀꯨꯝ ꯀꯣꯏꯅ ꯆꯠꯄꯒꯨꯝ ꯇꯧꯏ꯫ ꯁꯅꯥꯔꯩꯅ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯊꯣꯛꯂꯛꯇꯨꯅ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗ ꯐꯝꯗꯨꯅ ꯃꯇꯣꯝꯇ ꯍꯥꯏꯖꯩ꯫ ꯇꯣꯜꯂꯤꯗꯀꯣ ꯅꯤꯡꯉꯣꯜ ꯄꯨꯟꯁꯤ ꯑꯁꯤ ꯑꯣꯏꯔꯦꯀꯣ ꯅꯨꯄꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯨꯈꯝ ꯑꯃꯇꯪꯗ ꯆꯥꯃꯤꯟꯅꯔꯛꯂꯕ, ꯃꯍꯥꯛꯀꯤ ꯃꯅꯪꯒꯟꯗ ꯆꯥꯎꯔꯛꯂꯕ, ꯑꯩꯒꯤꯗꯃꯛ ꯍꯀꯟ ꯆꯥꯎꯖꯈꯤꯕ ꯏꯕꯨꯡꯅ ꯑꯩꯕꯨ ꯍꯪꯒꯣꯏꯕꯒꯤ ꯃꯁꯛ ꯑꯣꯏꯂꯕ, ꯍꯦ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯍꯧꯔꯤꯕ ꯅꯣꯕꯥꯞ ꯄꯥꯝꯕꯤ, ꯍꯩꯅꯧ ꯄꯥꯝꯕꯤ, ꯅꯈꯣꯏꯗꯤ ꯂꯣꯏꯅ ꯈꯪꯂꯝꯒꯅꯤ꯫ ꯅꯈꯣꯏꯒꯤ ꯅꯈꯣꯡꯗ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯁꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯖꯈꯤꯕ, ꯍꯦ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯌꯨꯝ, ꯅꯍꯥꯛꯀꯤ ꯅꯁꯥꯏꯒꯣꯟꯗ ꯑꯩꯅ ꯀꯌꯥꯗ ꯏꯅꯤꯡꯇꯧꯅ ꯂꯩꯖꯔꯝꯕ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯕꯒꯨꯝ ꯅꯪꯒꯤ ꯅꯁꯥꯏꯒꯣꯟꯗ ꯆꯪꯕꯗ ꯏꯅꯤꯡꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯤ ꯑꯣꯏꯔꯦꯀꯣ ꯅꯤꯡꯉꯣꯜ ꯄꯨꯟꯁꯤ꯫ ꯕꯦꯝꯕꯦꯝ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛꯀꯤ ꯅꯤꯅꯦꯆꯥ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯅꯤꯅꯦꯆꯥꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯅꯤꯅꯦꯆꯥ, ꯅꯪ ꯉꯁꯤꯁꯨ ꯀꯞꯂꯤꯕ꯭ꯔꯥ? ꯅꯍꯥꯛꯅ ꯀꯞꯄꯗꯣ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯀꯞꯀꯅꯣ꯫ ꯕꯦꯝꯕꯦꯝ, ꯅꯤꯅꯦꯆꯥ ꯀꯞꯄ ꯅꯠꯇꯦꯗ꯫ ꯅꯤꯅꯦꯆꯥ, ꯑꯩ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯤ꯫ ꯅꯤꯅꯦꯆꯥꯅ ꯂꯣꯟꯅ ꯂꯣꯟꯅ ꯀꯞꯄꯗꯣ ꯑꯩ ꯈꯪꯏ꯫ ꯅꯤꯅꯦꯆꯥ, ꯅꯪ ꯀꯞꯀꯅꯨ, ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯕꯦꯝꯕꯦꯝ, ꯅꯤꯡꯉꯣꯜꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯂꯨꯏ꯫ ꯅꯨꯄꯥꯅ ꯈꯨꯠꯅꯤꯡꯕ ꯁꯃꯥꯖ ꯑꯁꯤꯗ ꯑꯩꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯋꯥ ꯇꯥꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯁꯅꯥꯔꯩ ꯑꯃꯁꯨꯡ ꯕꯦꯝꯕꯦꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯕꯦꯝꯕꯦꯝꯒꯤ ꯃꯃꯥꯁꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯍꯩꯃꯥ, ꯅꯈꯣꯏ ꯑꯅꯤꯗꯤ ꯃꯄꯥꯟ ꯑꯁꯤꯗ ꯑꯁꯨꯛ ꯊꯦꯡꯂꯁꯤ ꯐꯥꯎꯕ ꯀꯩꯗꯧꯔꯤꯕꯅꯣ? ꯏꯅꯝꯃ, ꯍꯪꯆꯤꯠ ꯂꯥꯡꯉꯝꯕꯅꯤꯗ꯫ ꯁꯅꯥꯔꯩ, ꯆꯥꯎꯊꯣꯏꯗꯨ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇ꯭ꯔꯕ꯭ꯔꯥ? ꯄꯥꯎꯒ ꯐꯥꯎꯔꯛꯇ꯭ꯔꯕꯔꯣ? ꯉꯝꯃꯤꯗꯀꯣ, ꯃꯥꯒꯨꯝꯕ ꯃꯤꯁꯦ ꯑꯃꯨꯛꯇ ꯎꯖꯗ꯭ꯔꯤ꯫ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥ ꯑꯃꯗꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯅꯨꯄꯥ ꯄꯣꯛꯇꯦ ꯍꯥꯏꯅ ꯍꯦꯛꯇ ꯐꯨꯆꯩꯕꯁꯤꯕꯨ꯫ ꯑꯗꯨꯒ ꯏꯕꯦꯝꯃ, ꯅꯪꯁꯨꯅꯦ, ꯅꯆꯥ ꯑꯅꯤꯁꯤꯒꯤ ꯀꯔꯤꯃꯇ ꯍꯦꯛ ꯈꯟꯗꯕ ꯃꯈꯩ ꯍꯦꯛꯇ ꯅꯄꯥꯝꯗ ꯍꯜꯂꯛꯏꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯨꯄꯥ ꯅꯨꯄꯤ ꯌꯨꯝꯕꯥꯟꯕ ꯍꯥꯏꯕꯁꯤꯗꯤ ꯈꯔꯁꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯒꯅꯤ꯫ ꯈꯠꯅꯩ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯍꯜꯂꯛꯄꯁꯨ ꯂꯥꯟꯒꯅꯤ꯫ ꯋꯥꯈꯜ ꯊꯦꯟꯃꯜꯂꯤꯗꯀꯣ ꯏꯕꯦꯝꯃ꯫ ꯏꯅꯝꯃ, ꯏꯅꯝꯃꯁꯨ ꯅꯨꯄꯤꯅꯤ꯫ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯆꯩꯅꯥꯁꯦ ꯏꯅꯝꯃꯗꯤ ꯈꯪꯐꯝ ꯊꯣꯛꯏ꯫ ꯃꯄꯨꯔꯣꯏꯕꯅ ꯇꯥꯊꯤꯕꯤꯔꯕꯤ ꯃꯥꯒꯤꯅ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯤ ꯃꯆꯥ ꯑꯅꯤꯒꯤ ꯃꯃꯥꯁꯨ ꯑꯣꯏꯔꯕꯤ ꯃꯧ ꯑꯃꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ? ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯕ꯭ꯔꯥ? ꯃꯁꯥꯅ ꯄꯥꯝꯅ ꯃꯈꯣꯡꯗ ꯊꯣꯡꯅ
ꯃꯄꯥꯝꯗ ꯍꯜꯂꯛꯂꯝꯒꯅꯤ ꯈꯟꯕ꯭ꯔꯥ? ꯁꯃꯥꯖꯀꯤ ꯃꯤꯠꯌꯦꯡ, ꯀꯩꯔꯣꯏ ꯂꯩꯀꯥꯏꯅ ꯀꯔꯤ ꯍꯥꯏꯈꯤꯒꯅꯤ? ꯏꯃꯥꯟꯅꯕꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯏꯀꯥꯏꯖꯈ꯭ꯔꯕ ꯏꯆꯥ ꯑꯅꯤꯁꯤꯒꯤ ꯈꯟꯗꯨꯅ ꯄꯨꯝꯅꯃꯛ ꯈꯥꯡꯗꯒꯤ ꯈꯟꯗꯨꯅ ꯈꯣꯡꯐꯝ ꯑꯁꯦ ꯂꯧꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯁꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯗ꯭ꯔꯥ? ꯃꯈꯣꯏꯁꯨ ꯃꯤꯅꯤ꯫ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯗ ꯂꯩꯔꯤꯕ ꯃꯃꯥ ꯄꯨꯝꯅꯃꯛ ꯅꯨꯄꯤꯅꯤ꯫ ꯃꯁꯤ ꯃꯈꯣꯏꯅ ꯀꯔꯤꯒꯤ ꯈꯟꯊꯗꯦ? ꯃꯈꯣꯏꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯊꯤꯟꯕ ꯃꯤ ꯉꯥꯛꯇꯅꯤ꯫ ꯁꯅꯥꯔꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯁꯅꯥꯔꯩ ꯃꯆꯥ ꯑꯅꯤꯒꯤꯗꯃꯛꯇ ꯋꯥꯅ ꯈꯪꯖꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯆꯥꯎꯊꯣꯏ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯆꯦꯜꯂꯛꯇꯨꯅ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯛꯈꯤ꯫ ꯁꯅꯥꯔꯩꯅ ꯈꯜꯂꯝꯕꯒ ꯇꯥꯌꯣꯟꯅꯅ ꯊꯣꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯁꯥꯎꯕ ꯐꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯈꯤꯅꯤ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯂꯩꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕꯅ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯤꯈꯤꯕꯒꯨꯝ ꯃꯍꯥꯛꯀꯤ ꯅꯤꯡꯖꯕ ꯄꯨꯝꯅꯃꯛ ꯀꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯀꯤꯖꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯃꯉꯣꯟꯗ ꯂꯣꯏꯅ ꯊꯣꯛꯂꯔꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯁꯅꯥꯔꯩ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯆꯦꯡ ꯈꯩꯗꯨꯅ ꯂꯩ꯫ ꯃꯆꯥ ꯑꯍꯜ ꯂꯥꯡꯂꯦꯟꯅ ꯂꯩꯀꯥꯏꯗ ꯁꯥꯟꯅꯔꯨꯔꯒ ꯀꯞꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯏ꯫ "ꯏꯃꯥ! ꯏꯃꯥ!" "ꯀꯩꯗꯧꯔꯤ ꯏꯆꯥ ꯊꯣꯏꯕꯤ? ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯀꯅꯥꯅ ꯀꯩꯗꯧꯔꯛꯂꯕꯒꯦꯕ? ꯃꯃꯥ ꯂꯩꯁꯤꯗꯤ ꯃꯃꯥꯗ ꯇꯝꯃꯨ꯫ ꯀꯞꯄ ꯇꯣꯛꯑꯁꯤ, ꯏꯆꯥꯗꯤ ꯊꯧꯅꯥ ꯂꯩꯕꯤꯅꯤ꯫ ꯃꯃꯥꯅ ꯍꯥꯏꯕ ꯏꯟꯕꯤꯅꯤ꯫ ꯑꯋꯥꯡꯒꯤ ꯆꯤꯆꯦ ꯆꯧꯕꯤꯅ ꯑꯩꯕꯨ ꯃꯄꯥ ꯂꯩꯇꯕꯩ ꯃꯆꯥ, ꯍꯜꯂꯛꯄꯤꯒꯤ ꯃꯆꯥ ꯍꯥꯏꯗꯨꯅ ꯁꯥꯟꯅꯕ ꯌꯥꯎꯒꯦ ꯌꯥꯗ꯭ꯔꯤꯕ꯫ ꯑꯩꯅ ꯑꯩꯈꯣꯏꯒꯤꯁꯨ ꯄꯥꯕꯨꯡ ꯂꯩꯖꯩ ꯍꯥꯏꯔꯒ ꯃꯥꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯤ ꯅꯨꯄꯤ ꯑꯇꯣꯞꯄ ꯊꯤꯗꯨꯅ ꯂꯩꯈ꯭ꯔꯦ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯏꯟꯊꯣꯛꯄꯤꯔꯦ ꯍꯥꯏꯔꯛꯏꯕꯅꯤꯅꯦ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤꯁꯤꯕ꯫ ꯑꯩ ꯄꯥꯕꯨꯡ ꯌꯥꯝꯅ ꯎꯅꯤꯡꯉꯦ꯫ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯕꯨꯁꯨ ꯎꯅꯤꯡꯂꯝꯒꯅꯤ, ꯕꯨꯕꯣꯛ ꯄꯨꯄꯨꯁꯨ ꯑꯩꯕꯨ ꯎꯅꯤꯡꯂꯝꯒꯅꯤ꯫ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯀꯩꯗꯧꯉꯩ ꯆꯠꯇꯣꯏꯅꯣ ꯏꯃꯥ?" ꯁꯅꯥꯔꯩ ꯃꯆꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤ꯫ ꯄꯤꯛꯂꯤꯕꯤ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯒ ꯃꯆꯥꯕꯨ ꯁꯦꯖꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯄꯝꯈꯠꯂꯤ꯫ "ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ, ꯑꯩꯗ ꯅꯠꯇꯅ ꯏꯆꯥꯁꯤꯡꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗꯀꯣ." ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯁꯅꯥꯔꯩꯒꯤ ꯃꯅꯝꯃ ꯆꯥꯛꯀꯧꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯕꯦꯝꯕꯦꯝꯁꯨ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯥꯡꯂꯦꯟꯅ ꯁꯅꯥꯔꯩꯗ ꯃꯍꯥꯛꯁꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯅꯤꯡꯉꯦ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯈꯨꯝꯐꯝ ꯈꯪꯗ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯅꯕ ꯂꯥꯛꯅꯔꯝꯃꯤ꯫ "ꯆꯥꯊꯣꯏꯕꯤ, ꯑꯩꯈꯣꯏꯁꯨ ꯍꯣꯔꯦꯟ ꯅꯪꯒꯤ ꯃꯥꯃꯣꯒ ꯌꯦꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯂꯒ ꯆꯥꯗꯣꯏꯅꯤ꯫ ꯃꯥꯃꯣꯅ ꯅꯪꯒ ꯕꯦꯝꯃ ꯃꯆꯥꯒꯤꯒ ꯂꯥꯏꯗꯤ ꯐꯖꯕ ꯂꯩꯕꯤꯔꯛꯇꯣꯏꯅꯤ꯫ ꯅꯤꯡꯉꯥꯏ ꯇꯧꯔꯅꯨꯀꯣ." "ꯏꯃꯥ, ꯆꯤꯆꯦ ꯕꯦꯕꯦ ꯃꯣꯏꯗꯤ ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯀꯦꯔꯒ ꯆꯥꯛꯀꯧꯕ ꯆꯠꯅꯕ ꯂꯣꯏꯁꯤꯜꯍꯧꯏ꯫ ꯑꯩꯈꯣꯏꯁꯨ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯥꯛꯀꯧꯕ ꯆꯠꯂꯨꯁꯦ." ꯂꯥꯡꯂꯦꯟꯅ ꯑꯁꯨꯝꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯑꯁꯤꯗ ꯁꯅꯥꯔꯩꯒꯤ ꯃꯅꯝꯃꯅ ꯂꯥꯡꯂꯦꯟꯕꯨꯁꯨ ꯄꯨꯗꯨꯅ ꯃꯈꯣꯏꯒ ꯄꯨꯟꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯃꯤꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟ ꯃꯍꯥꯛꯀꯤ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯁꯅꯥꯔꯩ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯦ꯫ ꯀꯔꯝꯅ ꯃꯆꯥꯗ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯕꯨ ꯃꯤꯔꯥꯏꯔꯦ ꯍꯥꯏꯒꯅꯤ? ꯑꯁꯣꯝꯗꯅ ꯆꯥꯎꯊꯣꯏꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯏꯕꯦꯊꯣꯏ ꯍꯥꯟꯅꯅ ꯃꯌꯨꯝ ꯄꯥꯜꯂꯨꯔꯕꯤ ꯃꯆꯥ ꯑꯅꯤꯒꯤ ꯃꯃꯥ ꯑꯣꯏꯔꯕꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯅꯤꯁꯥꯗ ꯂꯥꯛꯍꯠꯇꯨꯅ ꯍꯤꯡꯂꯤ꯫ ꯃꯍꯥꯛꯅ ꯀꯩꯊꯦꯜ ꯊꯣꯛꯇꯨꯅ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯕꯨꯛ ꯊꯛꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯕꯅ ꯍꯦꯜꯂꯛꯄ ꯑꯃꯗꯤ ꯃꯆꯥꯒꯤ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯅꯕ ꯂꯝꯕꯤ ꯊꯤꯔꯛꯄꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯆꯥꯎꯊꯣꯏꯗ ꯇꯥꯔꯝꯃꯤ꯫ ꯆꯥꯎꯊꯣꯏꯁꯨ ꯃꯆꯥ ꯄꯤꯕ ꯄꯥꯝꯕꯅ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯔꯕꯤ ꯅꯨꯄꯤꯗꯨ ꯃꯌꯨꯝꯗ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯏꯕꯦꯊꯣꯏꯒꯤ ꯃꯆꯥ ꯊꯣꯏꯕꯒ ꯊꯣꯏꯅꯨꯒꯁꯨ ꯆꯥꯎꯊꯣꯏꯒꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯆꯥꯎꯊꯣꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯈꯣꯏꯗꯤ ꯃꯈꯣꯏꯒꯤ ꯏ ꯌꯣꯛꯄ ꯄꯥꯝꯕꯅꯤ, ꯑꯗꯨꯒ ꯆꯥꯎꯊꯣꯏꯕꯨꯁꯨ ꯂꯩꯁꯥꯕꯤ ꯑꯃꯒ ꯂꯨꯍꯣꯡꯍꯟꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏꯅ ꯃꯧ ꯑꯁꯤ ꯄꯨꯔꯛꯄꯗ ꯃꯈꯣꯏ ꯈꯔꯗꯤ ꯄꯦꯟꯗꯦ꯫ ꯆꯥꯎꯊꯣꯏꯒꯤ ꯃꯃꯥꯅ, "ꯏꯕꯨꯡꯉꯣ, ꯏꯃꯥꯒꯤꯗꯤ ꯏꯆꯥꯁꯤ ꯅꯪ ꯈꯛꯇꯅꯤ, ꯑꯗꯨꯒ ꯁꯥꯒꯩꯁꯤꯒꯤ ꯄꯤꯕꯥꯁꯨ ꯅꯇꯣꯝꯇ ꯑꯣꯏꯔꯤ꯫ ꯏꯃꯧ ꯅꯨꯄꯤ ꯁꯅꯥꯔꯩꯕꯨ ꯑꯗꯨꯛ ꯍꯛꯅ ꯊꯤꯔꯨꯕꯗꯤ ꯅꯠꯇꯦ꯫ ꯃꯍꯥꯛ ꯃꯃꯤꯠꯇ ꯃꯆꯥꯅꯨꯄꯥ ꯎꯕ ꯉꯝꯂꯔꯣꯏꯗꯕ ꯑꯣꯏꯈꯤꯕꯇꯅꯤ, ꯑꯗꯨꯕꯨ ꯏꯃꯥꯅ ꯃꯍꯥꯛꯀ ꯈꯥꯏꯅꯧ ꯍꯥꯏꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯁꯥꯒꯩ ꯑꯁꯤꯕꯨ ꯀꯟꯅꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯌꯦꯡꯁꯤ ꯍꯥꯏꯈꯤꯕꯇꯅꯤ, ꯑꯗꯨꯕꯨ ꯏꯃꯧ ꯑꯗꯣ ꯅꯍꯥꯛꯅ ꯇꯥꯟꯊꯣꯛꯄꯤꯈ꯭ꯔꯦ꯫ ꯆꯍꯤ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ, ꯑꯗꯨꯕꯨ ꯏꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯂꯤꯕꯁꯤ ꯅꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯏꯃꯥ ꯄꯥꯝꯗꯦꯅꯦꯍꯦ꯫ ꯃꯋꯥ ꯃꯄꯨꯔꯣꯏꯕꯁꯨ ꯂꯩꯔꯤꯕ,
ꯐꯔꯦꯅꯦ ꯃꯗꯨꯁꯨ ꯏꯃꯥ ꯌꯥꯔꯒꯦꯅꯦ ꯑꯗꯨꯕꯨ ꯄꯨꯔꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤꯁꯤ ꯅꯪꯅ ꯌꯣꯛꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯁꯤ ꯅꯪꯒꯤ ꯅꯆꯥꯔꯣ ꯅꯆꯥ ꯑꯅꯤꯗꯨꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯂꯤ ꯅꯣꯡꯃꯇ ꯍꯟꯅ ꯌꯦꯡꯕꯤꯔꯨꯗ꯭ꯔꯦ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤꯀꯣ ꯅꯪ ꯈꯖꯤꯛꯇꯪ ꯉꯥꯡꯕꯗ ꯈꯪꯉꯨ ꯏꯃꯥꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯃꯤ ꯇꯥꯈꯤꯅꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯃꯇꯝ ꯈꯔꯇꯒꯤ ꯂꯩꯍꯟꯕꯅꯤ ꯃꯃꯥꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯈꯜꯂꯒ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯈꯤꯕꯅꯤ ꯃꯇꯝ ꯈꯔꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯑꯩꯅ ꯌꯣꯛꯄ ꯇꯥꯏ ꯈꯔ ꯆꯥꯎꯔꯛꯂꯒ ꯃꯄꯥ ꯑꯉꯧꯕꯗꯨꯒꯤ ꯃꯅꯥꯛꯇ ꯊꯤꯟꯗꯣꯛꯈꯤꯒꯅꯤ ꯁꯥꯎꯊꯣꯏꯒ ꯃꯃꯥꯒ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯏꯕꯦꯊꯣꯏ ꯇꯥꯍꯧꯋꯤ ꯃꯍꯥꯛ ꯃꯆꯥꯒꯤꯗꯃꯛꯇ ꯋꯥꯗꯕ ꯉꯝꯗꯦ ꯃꯍꯥꯛꯁꯨ ꯅꯨꯄꯤꯅꯤ ꯃꯃꯥꯅꯤ ꯑꯣꯛꯇꯕꯤ ꯑꯃ ꯅꯠꯇꯦ ꯂꯩꯔꯥꯡ ꯑꯁꯤꯒꯤꯗꯃꯛ ꯁꯝꯕꯜ ꯈꯥꯕꯤꯈꯤꯅꯕ ꯂꯩꯇꯕꯗꯅꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯤ ꯁꯔꯩꯗ ꯈꯥꯡꯕ ꯉꯝꯂꯛꯇꯕ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯍꯥꯛꯅ ꯃꯄꯥꯜ ꯊꯣꯛꯅ ꯄꯩꯁꯥ ꯇꯥꯜꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨ ꯊꯛꯇꯨꯅ ꯂꯩꯕ ꯑꯗꯨꯒ ꯍꯟꯖꯤꯜꯂꯛꯂꯒ ꯄꯨꯛꯆꯥꯛ ꯇꯥꯜꯂꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯣꯛꯇꯕꯤꯒꯨꯝ ꯆꯩ ꯊꯥꯡꯂꯤꯕ ꯀꯥꯡꯈꯣꯡ ꯆꯥꯏꯕꯤ ꯌꯨꯝ ꯑꯃ ꯑꯣꯏꯔꯛꯄꯗꯒꯤ ꯏꯕꯦꯊꯣꯏ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯆꯥꯎꯊꯣꯏꯗ ꯂꯩꯔꯒ ꯃꯆꯥꯁꯤꯡꯒꯤ ꯄꯨꯟꯁꯤ ꯈꯔ ꯃꯈꯩ ꯁꯥꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯣꯡꯐꯝ ꯑꯁꯤ ꯂꯧꯈꯤꯕꯅꯤ ꯏꯕꯦꯊꯣꯏꯅ ꯏꯆꯥꯁꯤꯡ ꯑꯁꯤꯕꯨ ꯌꯣꯛꯄꯤꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯀꯔꯤꯒꯤ ꯂꯧꯕꯤꯔꯤꯕꯅꯣ ꯃꯈꯣꯏꯕꯨ ꯃꯄꯥ ꯁꯛꯅ ꯌꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯩ ꯃꯇꯨꯡ ꯏꯜꯂꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯏꯃꯥꯗ ꯍꯥꯏꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯌꯣꯛꯀꯅꯤ ꯑꯩꯅ ꯁꯣꯏꯗꯅ ꯏꯆꯥ ꯁꯛꯅ ꯌꯣꯛꯀꯅꯤ ꯏꯃꯥꯒꯤ ꯑꯁꯥꯎꯕ ꯅꯦꯝꯊꯅꯕ ꯍꯥꯏꯖꯤꯟꯕꯅꯤ ꯅꯍꯥꯛ ꯆꯤꯡꯅꯒꯅꯨ ꯁꯥꯎꯊꯣꯏ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯦꯝꯅꯕꯒꯤꯗꯃꯛꯇ ꯏꯕꯦꯊꯣꯏꯒꯤ ꯃꯆꯥ ꯊꯣꯏꯕꯒ ꯊꯣꯏꯅꯨꯒꯒꯤꯗꯃꯛ ꯐꯖꯕ ꯐꯤꯔꯣꯜ ꯑꯍꯥꯎꯕ ꯉꯥꯃꯣꯛ ꯀꯌꯥ ꯂꯩꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯂꯝꯇꯥꯒꯤ ꯌꯥꯎꯁꯪ ꯂꯥꯛꯂꯝꯃꯤ ꯑꯁꯣꯝꯗꯅ ꯁꯅꯥꯔꯩꯒꯤ ꯃꯆꯥ ꯑꯍꯜ ꯂꯥꯡꯂꯦꯟ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯆꯠꯆꯅꯤꯡꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯑꯃꯗꯤ ꯃꯄꯨꯗꯨꯁꯨ ꯑꯣꯏꯅꯖꯅꯤꯡꯂꯝꯃꯤ ꯃꯤꯒꯤ ꯃꯄꯥꯅ ꯌꯥꯎꯁꯪꯗ ꯃꯆꯥꯒꯤ ꯐꯖꯕ ꯐꯅꯦꯛ ꯐꯤꯔꯣꯜ ꯂꯩꯕ ꯎꯔꯒ ꯃꯄꯥꯕꯨ ꯇꯠꯇꯅ ꯅꯤꯡꯁꯤꯡꯖꯩ ꯌꯥꯎꯁꯪ ꯃꯩ ꯊꯥꯕ ꯅꯨꯃꯤꯠꯅꯤ ꯑꯉꯥꯡ ꯃꯌꯥꯝ ꯂꯝꯄꯥꯛꯇ ꯌꯥꯎꯁꯪ ꯃꯩ ꯊꯥꯕ ꯉꯥꯏꯗꯨꯅ ꯅꯥꯀꯊꯦꯡ ꯆꯠꯅꯕꯒꯤ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯗꯨꯅ ꯂꯩꯅꯩ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯂꯥꯡꯂꯦꯟꯁꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯌꯥꯎꯏ ꯂꯥꯡꯂꯦꯟꯅ ꯏꯇꯥ ꯂꯤꯟꯊꯣꯏ ꯅꯪꯒꯤ ꯐꯤꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩꯌꯦ ꯑꯩꯁꯨ ꯄꯥꯝꯃꯦ ꯂꯤꯟꯊꯣꯏꯅ ꯉꯔꯥꯡꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯂꯩꯕꯤꯔꯛꯏꯅꯦ ꯐꯖꯗ꯭ꯔꯥ ꯑꯩꯈꯣꯏ ꯏꯆꯦꯒꯤꯁꯨ ꯂꯩꯔꯛꯑꯦ ꯑꯩꯈꯣꯏ ꯏꯆꯦꯒꯤꯅ ꯍꯦꯟꯅ ꯐꯖꯩ ꯂꯤꯟꯊꯣꯏꯅ ꯃꯆꯦꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯂꯥꯡꯂꯦꯟꯗ ꯃꯆꯦꯒꯤ ꯐꯤꯗꯨꯁꯨ ꯌꯦꯡꯍꯜꯂꯤ ꯂꯤꯟꯊꯣꯏꯒꯤ ꯃꯆꯦꯅ ꯂꯥꯡꯂꯦꯟ ꯅꯈꯣꯏꯒꯤ ꯄꯥꯕꯨꯡ ꯍꯣꯏꯒꯤ ꯃꯌꯨꯝꯗꯣ ꯑꯩꯗꯤ ꯈꯪꯉꯤ ꯑꯩꯈꯣꯏ ꯅꯤꯅꯦ ꯍꯣꯏ ꯃꯅꯥꯛꯇꯅꯦ ꯍꯌꯦꯡ ꯃꯣꯏꯔꯣꯝꯗ ꯅꯥꯀꯊꯦꯡ ꯆꯠꯂꯨꯁꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯁꯨ ꯅꯈꯣꯏ ꯄꯥꯕꯨꯡ ꯍꯣꯏꯗ ꯆꯪꯕ ꯌꯥꯔꯅꯤ ꯅꯥꯀꯊꯦꯡꯒꯤ ꯁꯦꯜꯁꯨ ꯃꯌꯥꯝ ꯍꯥꯞꯂꯛꯑꯅꯤ ꯅꯪꯒꯤ ꯐꯤ ꯐꯖꯕꯁꯨ ꯂꯩꯕꯤꯌꯣ ꯍꯥꯏꯕ ꯌꯥꯔꯅꯤ ꯂꯤꯟꯊꯣꯏ ꯃꯆꯦꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯥꯡꯂꯦꯟ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯕ ꯍꯦꯟꯀꯠꯂꯝꯃꯤ ꯃꯃꯥꯗ ꯍꯥꯏꯗꯣꯛꯂꯝꯗꯅ ꯌꯥꯎꯁꯪ ꯃꯩ ꯊꯥꯕ ꯅꯣꯡꯉꯥꯜꯂꯒ ꯂꯤꯟꯊꯣꯏ ꯃꯆꯦ ꯍꯣꯏꯒ ꯅꯥꯀꯊꯦꯡ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯁꯅꯥꯔꯩꯅ ꯂꯥꯡꯂꯦꯟ ꯅꯥꯀꯊꯦꯡ ꯆꯠꯄꯗꯨ ꯆꯠꯂꯨꯔꯅꯨ ꯉꯁꯤꯗꯤ ꯉꯔꯥꯡꯁꯨ ꯆꯠꯂꯕꯗꯨꯗꯤ ꯏꯃꯥ ꯉꯁꯤꯒ ꯆꯠꯀꯅꯤ ꯂꯤꯟꯊꯣꯏ ꯍꯣꯏꯁꯨ ꯆꯠꯂꯦ ꯃꯣꯏꯒ ꯆꯠꯀꯅꯤ ꯉꯟꯇꯥꯅ ꯍꯜꯂꯛꯀꯅꯤ ꯌꯥꯝꯅ ꯂꯥꯞꯅꯗꯤ ꯆꯠꯈꯤꯅꯨꯀꯣ ꯍꯣꯏ ꯏꯃꯥ ꯂꯥꯡꯂꯦꯟ ꯂꯤꯟꯊꯣꯏ ꯈꯣꯏꯒ ꯃꯈꯣꯏꯒꯤ ꯃꯅꯦ ꯍꯣꯏꯗ ꯅꯥꯀꯊꯦꯡ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯂꯥꯡꯂꯦꯟ ꯍꯣꯏꯒꯤ ꯄꯥꯕꯨꯡꯒꯤ ꯌꯨꯝꯗꯁꯨ ꯆꯪꯂꯛꯂꯝꯃꯤ ꯏꯕꯦꯊꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯍꯩꯃꯥ ꯅꯥꯀꯊꯦꯡ ꯂꯥꯛꯂ ꯃꯥꯜꯂꯤ ꯆꯪꯂꯣ ꯂꯥꯛꯑꯣ ꯁꯤꯗ ꯅꯣꯏꯗꯤ ꯁ꯭ꯋꯥꯏꯒꯤ ꯑꯉꯥꯡ ꯃꯥꯟꯗꯦ ꯀꯥꯏꯗꯩꯅꯣ ꯅꯈꯣꯏꯕꯣ ꯂꯥꯡꯂꯦꯟꯅ ꯏꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯂꯩꯇꯕ꯭ꯔꯣ ꯑꯩ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏꯅꯦ ꯏꯕꯦꯊꯣꯏ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯆꯥꯎꯊꯣꯏ ꯍꯥꯟꯅꯅ ꯃꯇꯨ ꯃꯆꯥ ꯂꯩꯔꯕꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯃꯗꯨꯅ ꯂꯥꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯅꯨꯄꯤ ꯑꯍꯟꯒꯤ ꯃꯆꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯊꯣꯛꯄꯤꯔꯛꯑꯣ ꯑꯉꯥꯡ ꯈꯔ ꯂꯥꯛꯏꯌꯦ ꯆꯥꯎꯊꯣꯏꯅ ꯀꯔꯤꯅꯣ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ ꯀꯩꯀꯧ ꯀꯧꯔꯤꯗꯨꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯏ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯃꯁꯤꯗ ꯂꯥꯡꯂꯦꯟꯅ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯟꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯄꯥꯗ ꯆꯦꯖꯦꯠ ꯀꯣꯟꯁꯤꯜꯂꯤ ꯆꯥꯎꯊꯣꯏ ꯌꯥꯝꯅ ꯉꯛꯅ ꯏꯕꯦꯊꯣꯏꯗ ꯌꯦꯡꯗꯨꯅ ꯂꯩ ꯂꯥꯡꯂꯦꯟꯅ ꯄꯥꯕꯨꯡ ꯅꯪ ꯌꯥꯝꯅ ꯐꯠꯇꯦ ꯏꯃꯥꯒ ꯕꯦꯝꯃꯒ ꯑꯩꯒꯁꯨ ꯂꯧꯕ ꯂꯥꯛꯄꯤꯗꯦ ꯄꯥꯕꯨꯡ ꯅꯪ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯑꯩ ꯄꯥꯕꯨꯡ ꯍꯣꯏ ꯎꯅꯤꯡꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯝꯗꯅ ꯅꯥꯀꯊꯦꯡ ꯂꯥꯛꯏꯅꯦ ꯆꯥꯎꯊꯣꯏ ꯃꯍꯥꯛꯀꯤ ꯃꯆꯥꯕꯨ ꯃꯆꯥꯅꯦ ꯍꯥꯏꯅ ꯄꯝꯈꯠꯄ ꯉꯝꯂꯝꯗꯦ ꯏꯕꯦꯊꯣꯏꯅ ꯀꯔꯤ ꯈꯟꯒꯅꯤ ꯈꯟꯕꯗ ꯃꯍꯥꯛꯀꯤ ꯃꯆꯥꯗ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯍꯥꯏꯅ ꯀꯧꯕ ꯉꯝꯈꯤꯗꯦ ꯃꯍꯥꯛ ꯃꯆꯥꯕꯨ ꯑꯗꯨꯛ ꯍꯥꯛꯅ ꯅꯨꯡꯁꯤꯔꯨꯗꯕꯗꯤ ꯅꯠꯇꯦ ꯃꯍꯥꯛꯁꯨ ꯃꯄꯥꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯃꯣꯏ ꯌꯥꯝꯅ ꯀꯟꯕ ꯃꯤꯁꯛ ꯑꯃꯒꯤ ꯃꯇꯧ ꯑꯣꯏꯈꯤ ꯆꯥꯎꯊꯣꯏꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯤꯗ ꯂꯥꯛꯂꯤꯕ ꯅꯪꯕꯨ ꯅꯃꯥꯅ ꯀꯔꯤꯃꯠꯇ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯕ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯑꯁꯨꯛ ꯂꯥꯞꯅ ꯅꯥꯀꯊꯦꯡ ꯆꯠꯍꯜꯂꯤꯕ
ꯌꯥꯝꯅ ꯂꯩꯖ ꯆꯥꯖꯗ꯭ꯔꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯤꯕ ꯂꯤꯟꯊꯣꯏ ꯃꯆꯦ ꯍꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯦꯝꯃ, ꯅꯈꯣꯏꯅ ꯑꯁꯨꯛ ꯂꯥꯞꯅ ꯑꯉꯥꯡ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯂꯤꯟꯊꯣꯏꯒꯤ ꯃꯆꯦꯅ ꯂꯥꯡꯂꯦꯟꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯣꯏꯗ ꯆꯠꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏ ꯅꯦꯅꯦ ꯍꯣꯏꯗ ꯂꯥꯛꯄꯗꯒꯤ ꯆꯪꯂꯛꯄꯅꯦ. ꯂꯥꯡꯂꯦꯟ, ꯆꯠꯂꯁꯤ ꯂꯥꯛꯑꯣ. ꯂꯥꯡꯂꯦꯟꯅ ꯆꯤꯆꯦ, ꯑꯩ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯤꯒꯦ. ꯕꯨꯕꯣꯛ ꯄꯨꯄꯨꯁꯨ ꯌꯥꯝꯅ ꯎꯅꯤꯡꯉꯦ. ꯂꯥꯡꯂꯦꯟ, ꯆꯠꯂꯣ. ꯅꯃꯥꯅ ꯊꯤꯔꯝꯃꯅꯤ. ꯌꯨꯝꯗ ꯍꯜꯂꯣ. ꯕꯨꯕꯣꯛꯁꯨ ꯂꯩꯇꯦ, ꯄꯨꯄꯨꯁꯨ ꯂꯩꯇꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯗ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯂꯒ ꯃꯁꯤꯅ ꯉꯃꯨꯛ ꯆꯥꯃꯤꯟꯅꯧ ꯍꯥꯏꯗꯨꯅ ꯄꯤꯔꯛꯂꯝꯃꯤ. ꯂꯥꯡꯂꯦꯟꯅ ꯄꯥꯕꯨꯡ, ꯃꯤꯅ ꯑꯩꯕꯨ ꯃꯄꯥ ꯂꯩꯇꯕꯩ ꯃꯆꯥ ꯍꯥꯏ. ꯄꯥꯕꯨꯡ, ꯏꯃꯥꯒ ꯑꯩꯈꯣꯏꯕꯨ ꯀꯩꯗꯧꯉꯩ ꯂꯧꯕ ꯂꯥꯛꯇꯣꯏꯅꯣ? ꯃꯃꯥꯁꯨ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯗꯦ. ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯒꯤ ꯄꯥꯕꯨꯡ ꯑꯣꯏꯗ꯭ꯔꯕꯅꯤ. ꯅꯪ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯅꯨ. ꯆꯠꯂꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯊꯣꯏ ꯆꯪꯈꯤꯒꯦ ꯇꯧꯏ. ꯉꯁꯥꯏꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯤ ꯏꯕꯦꯊꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯀꯔꯤꯅꯣ ꯑꯉꯥꯡ ꯑꯗꯨꯗ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯑꯉꯥꯡ ꯑꯁꯤ ꯅꯪꯒꯤ ꯅꯆꯥꯅꯤꯅꯦ. ꯅꯪꯅ ꯐꯅ ꯁꯥꯎꯅꯤꯡꯕ ꯂꯩꯔꯕꯁꯨ ꯀꯩꯁꯨ ꯈꯪꯖꯗꯕ ꯑꯉꯥꯡ ꯑꯗꯨꯗ ꯀꯔꯤ ꯋꯥꯉꯥꯡꯅꯣ? ꯕꯦꯝꯃ, ꯁꯦ ꯏꯃꯥ ꯋꯥꯍꯩꯒꯤ. ꯉꯁꯤꯗꯤ ꯅꯍꯥꯛ ꯍꯜꯂꯨ. ꯄꯥꯕꯨꯡꯕꯨ ꯅꯪ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯍꯟꯒꯦ. ꯏꯕꯦꯊꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯅ ꯊꯦꯝꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯂꯤꯟꯊꯣꯏ ꯃꯆꯦ ꯍꯣꯏꯗ ꯐꯖꯅ ꯍꯟꯃꯤꯟꯅꯈꯤꯅꯕ ꯁꯤꯟꯅꯔꯛꯏ. ꯂꯥꯡꯂꯦꯟꯗꯤ ꯃꯄꯥꯅ ꯉꯁꯥꯏ ꯍꯥꯏꯔꯛꯈꯤꯕ ꯃꯍꯥꯛꯀꯤ ꯄꯥꯕꯨꯡ ꯅꯠꯇ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯅꯤꯡꯁꯤꯡ ꯀꯞꯂꯤ. ꯂꯥꯡꯂꯦꯟꯅ ꯃꯌꯨꯝ ꯍꯜꯂꯛꯂꯒ ꯃꯃꯥꯗ ꯏꯃꯥ, ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯃꯥꯒꯤ ꯃꯆꯥ ꯅꯠꯇ꯭ꯔꯦ ꯍꯥꯏꯅ ꯍꯥꯏ. ꯁꯅꯥꯔꯩꯅ ꯌꯥꯝꯅ ꯉꯛꯅ ꯃꯆꯥꯗ ꯌꯦꯡꯂꯒ ꯅꯪ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕ꯭ꯔꯥ? ꯏꯃꯥꯗ ꯇꯥꯛꯂꯝꯗꯅ ꯀꯔꯤꯒꯤ ꯆꯠꯂꯤꯕꯅꯣ? ꯏꯃꯥ, ꯑꯩ ꯄꯥꯕꯨꯡ ꯎꯅꯤꯡꯕꯒꯤ ꯆꯠꯄꯅꯦ. ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯣ ꯍꯥꯏꯅ ꯆꯩꯔꯛꯏ. ꯀꯞꯀꯅꯨ ꯇꯣꯛꯂꯣꯁꯤ ꯏꯆꯥꯁꯤꯗꯤ. ꯃꯇꯨꯡꯗꯗꯤ ꯅꯪꯒꯤ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯒꯅꯨ. ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯅꯤ. ꯃꯍꯥꯛꯇꯤ ꯑꯇꯣꯞꯄ ꯃꯤꯒꯤ ꯄꯥꯕꯨꯡ ꯑꯣꯏꯈ꯭ꯔꯕꯅꯤ. ꯇꯣꯛꯂꯣ, ꯀꯞꯂꯒꯅꯨ. ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯥꯎꯊꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯐꯪꯖꯈ꯭ꯔꯦ. ꯁꯥꯎꯊꯣꯏ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ. ꯁꯨꯃꯥꯡ ꯀꯨꯝꯍꯩꯅꯆꯤꯡꯕ ꯀꯌా ꯄꯥꯡꯊꯣꯛꯈꯤ. ꯁꯥꯎꯊꯣꯏ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯂꯤ. ꯅꯣꯡꯃꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯀꯩꯊꯦꯜꯗ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯁꯅꯥꯔꯩ ꯊꯦꯡꯅꯔꯝꯃꯤ. ꯁꯅꯥꯔꯩꯅ ꯃꯍꯥꯛꯄꯨ ꯎꯕ ꯃꯇꯝꯗ ꯃꯃꯥꯏ ꯁꯛꯐꯝ ꯍꯟꯖꯤꯟꯅ ꯈꯣꯡꯀꯥꯞ ꯃꯁꯤꯡ ꯍꯦꯟꯒꯠꯂꯤ. ꯁꯅꯥꯔꯩ, ꯑꯃꯨꯛꯇ ꯉꯥꯏꯈꯣ. ꯁꯅꯥꯔꯩ ꯇꯥꯁꯤꯟꯅꯗꯅ ꯑꯗꯨꯃꯛ ꯆꯠꯂꯤ. ꯁꯥꯎꯊꯣꯏꯁꯨ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ. ꯁꯅꯥꯔꯩ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯕ꯭ꯔꯥ? ꯋꯥꯔꯧꯐꯝꯁꯨ ꯊꯣꯛꯏ. ꯀꯝꯗꯧꯔꯤꯒꯦ ꯅꯪꯕꯨ? ꯏꯆꯥ ꯑꯇꯣꯝꯕꯤꯗꯤ ꯀꯌꯥꯝ ꯆꯥꯎꯔꯦ? ꯅꯍꯥꯛ ꯑꯩꯒꯤ ꯄꯥꯎ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ? ꯑꯩ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯐꯪꯂꯤ. ꯐꯔꯦꯅꯦ ꯑꯗꯨꯗꯤ. ꯅꯪꯅ ꯅꯤꯡꯖꯕꯗꯨꯃꯛ ꯊꯨꯡꯂꯦꯗꯅ. ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯕꯤꯌꯨ. ꯅꯍꯥꯛꯁꯨ ꯅꯪꯅ ꯐꯒꯗꯕ ꯂꯝꯕꯤ ꯑꯃ ꯌꯦꯡꯗꯨꯅ ꯌꯨꯝ ꯑꯃꯨꯛ ꯄꯥꯟꯅꯅꯕ ꯇꯧꯈ꯭ꯔꯣ. ꯅꯪ ꯑꯗꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯅꯤ? ꯀꯔꯤ ꯋꯥꯅ ꯇꯥꯛꯄꯤꯔꯤꯕꯁꯤꯕꯣ? ꯋꯥꯐꯝ ꯑꯗꯣ ꯍꯥꯏꯔꯤꯕ ꯅꯍꯥꯛ ꯀꯅꯥꯅꯣ? ꯑꯩꯁꯦ ꯅꯨꯄꯤꯅꯤ. ꯈꯨꯟꯅꯥꯏꯁꯤꯒꯤ ꯈꯨꯔꯕ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯍꯤꯡꯂꯤꯕꯤ. ꯑꯗꯨꯁꯨ ꯃꯆꯥ ꯑꯅꯤꯒꯤ ꯃꯃꯥ. ꯑꯩꯍꯥꯛ ꯏꯆꯥ ꯅꯨꯡꯁꯤꯕ ꯃꯁꯛ ꯅꯤꯡꯊꯤꯅ ꯈꯪꯏ. ꯏꯆꯥꯒꯤꯗꯃꯛ ꯑꯩꯅ ꯑꯉꯝꯕ ꯃꯈꯩ ꯍꯣꯠꯅꯒꯅꯤ. ꯎꯛꯇꯕꯤ ꯑꯃꯒꯨꯝ ꯈꯟꯕ꯭ꯔꯥ? ꯑꯩꯗꯤ ꯅꯈꯣꯏꯒꯨꯝꯕ ꯅꯨꯄꯥꯗꯨ ꯅꯠꯇꯦ. ꯃꯩꯇꯩ ꯅꯨꯄꯤꯅꯤ. ꯏꯆꯥꯒꯤꯗꯃꯛ ꯃꯤꯒꯤ ꯃꯀꯥꯗ ꯇꯥꯡꯖꯒꯗꯕ ꯅꯠꯇꯦ. ꯑꯩꯅ ꯍꯤꯡꯂꯤꯕ ꯐꯥꯎꯕ ꯏꯆꯥꯒꯤꯗꯃꯛ ꯂꯦꯞꯀꯅꯤ. ꯌꯥꯔꯦ, ꯂꯦꯡꯕꯤꯈ꯭ꯔꯣ. ꯃꯤꯅ ꯎꯔꯒ ꯐꯖꯗ꯭ꯔꯦ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯅꯥꯔꯩ ꯌꯥꯝ ꯊꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ. ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯆꯥ ꯑꯅꯤꯒ ꯕꯦꯝꯕꯦꯝꯒꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯂꯥꯡꯂꯦꯟꯅ ꯏꯃꯥ ꯂꯥꯛꯑꯦ, ꯏꯃꯥ ꯂꯥꯛꯑꯦ. ꯏꯃꯥ, ꯑꯩꯒꯤ ꯁꯦꯟꯐꯨ ꯂꯩꯔꯛꯄ꯭ꯔꯥ? ꯑꯩ ꯁꯦꯜ ꯇꯨꯡꯁꯤꯟꯗꯣꯏꯅꯦ. ꯂꯩꯔꯛꯇ꯭ꯔꯗꯤ ꯀꯩꯅꯣ, ꯏꯆꯥꯒꯤ ꯁꯦꯟꯐꯨ ꯂꯩꯔꯛꯏ. ꯕꯦꯝꯕꯦꯝꯅ ꯅꯦꯅꯦꯆꯥ, ꯑꯩꯒꯤꯗꯤ ꯂꯩꯔꯛꯇꯕ꯭ꯔꯣ? ꯂꯩꯔꯛꯇꯗꯤ ꯅꯪꯒꯤꯁꯨ ꯂꯩꯔꯛꯏ. ꯁꯤꯁꯦ, ꯑꯅꯤꯁꯤꯗꯒꯤ ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯨ. ꯕꯦꯝꯕꯦꯝ, ꯏꯅꯝꯃꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯏꯃꯥꯗꯤ ꯃꯅꯤꯡꯗ ꯏꯪꯈꯣꯜ ꯌꯥꯜꯍꯧꯔꯤꯕꯅꯦ. ꯁꯅꯥꯔꯩꯅ ꯃꯅꯝꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯪꯈꯣꯜ ꯌꯥꯟꯕ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ. ꯏꯅꯝꯃ, ꯉꯁꯤ ꯀꯩꯊꯦꯜꯗ ꯆꯥꯎꯊꯣꯏꯗꯣ ꯊꯦꯡꯅꯩ. ꯃꯍꯥꯛꯇꯤ ꯀꯧꯔꯛꯄ꯭ꯔꯥ? ꯀꯔꯤ ꯍꯥꯏꯔꯛꯏ? ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤꯗ ꯏꯅꯝꯃ. ꯑꯩꯕꯨ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯗꯨꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯣ ꯍꯥꯏꯔꯛꯏ. ꯀꯔꯤ? ꯑꯗꯨꯃꯛ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯥꯅ? ꯃꯤꯁꯤꯡꯁꯤꯗꯤ ꯃꯉꯛ ꯌꯥꯝꯅ ꯍꯥꯏꯒꯠꯂꯤꯅ. ꯅꯨꯄꯥ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕ ꯉꯝꯕꯀꯣ? ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯏ ꯍꯥꯏꯗꯨꯅ ꯏꯆꯟꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤ. ꯃꯆꯦ ꯃꯆꯜ ꯌꯥꯎꯗꯕꯒꯤ ꯍꯧꯅꯁꯥ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯅꯤ. ꯉꯁꯤ ꯐꯥꯎꯕꯗ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯍꯟꯅ ꯌꯦꯡꯂꯤꯗꯤ. ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯅꯪꯒꯤ ꯅꯅꯦꯝꯕꯣꯛꯀ ꯅꯀꯨꯕꯣꯛꯀꯗꯨꯅꯤꯅꯦ. ꯃꯈꯣꯏꯁꯨ ꯃꯆꯥꯕꯨ ꯀꯟꯈꯠꯃꯜꯂꯤ. ꯁꯥꯒꯩꯒꯤ ꯄꯤꯕꯥ ꯄꯥꯃꯟꯗꯅ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯃꯁꯨꯕꯨ ꯏꯟꯊꯣꯛꯄ. ꯅꯣꯡꯃꯇ ꯍꯪꯕ ꯂꯥꯛꯇꯕꯁꯤꯕꯨ ꯀꯔꯤ ꯃꯆꯠꯅꯣ? ꯏꯅꯝꯃꯗꯤꯅꯦ, ꯅꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛꯀꯤ ꯁꯥꯎꯅꯕꯒꯨꯝ ꯈꯟꯈꯤꯕꯅꯤ. ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯃꯧ ꯑꯃ ꯂꯧꯁꯤꯜꯂꯒ ꯃꯤꯒꯤ ꯃꯆꯥ ꯊꯥꯛꯂꯤꯕꯗꯥꯏ. ꯃꯆꯥꯕꯨꯅ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯁꯦꯠꯂꯤ ꯈꯟꯗꯕ. ꯑꯗꯨꯒ ꯍꯟꯗꯛ ꯃꯆꯥꯅꯨꯄꯥ ꯄꯣꯛꯂꯦꯅ
ꯁꯨꯃꯥꯡ ꯀꯨꯝꯍꯩꯒ ꯇꯧꯕ ꯁꯥꯏ꯫ ꯌꯥꯔꯦ ꯏꯅꯝꯃ ꯇꯣꯛꯂꯁꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯁꯤ ꯇꯥꯕꯒ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯈꯣꯏꯁꯥꯎꯅꯩ꯫ ꯃꯇꯝ ꯑꯃꯗꯗꯤ ꯑꯩ ꯂꯨꯍꯣꯡꯖꯔꯔꯣꯏ ꯍꯥꯏꯅ ꯂꯩꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯁꯦꯟꯖꯥꯎ ꯄꯥꯏꯕꯅꯤ, ꯑꯩꯒꯤ ꯌꯥꯏꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯁꯤꯒꯤ ꯃꯥꯌꯦꯡꯗꯨꯅ ꯑꯩꯕꯨ ꯊꯥꯖꯈꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯕꯨ ꯃꯧ ꯍꯜꯂꯛꯄꯤ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯑꯃꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯥꯏ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ꯫ ꯅꯤꯡꯉꯣꯜ ꯃꯄꯣꯛꯁꯤꯕꯨ ꯀꯩꯗꯅꯣ? ꯂꯩꯁꯥ ꯑꯣꯏꯅ ꯂꯩꯔꯝꯕꯅ ꯍꯦꯟꯅ ꯐꯩ꯫ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯏꯕꯦꯝꯃ, ꯅꯣꯡꯗꯝꯕꯒꯤ ꯅꯣꯡꯗꯝꯈꯣꯟ ꯀꯅꯥꯅ ꯀꯛꯄ ꯉꯝꯗꯣꯏꯅꯣ? ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯏꯌꯣꯡꯗ ꯇꯤꯡꯂꯤꯕ ꯂꯪꯃꯌꯨꯡꯒꯨꯝꯕꯅꯤ꯫ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯑꯅꯤꯅ ꯃꯐꯦꯟ ꯑꯣꯏꯅ ꯆꯠꯂꯤꯕꯅꯤ꯫ ꯍꯧꯈ꯭ꯔꯕꯁꯤꯡ ꯑꯗꯣ ꯈꯟꯖꯤꯜꯂꯨꯔꯅꯨ, ꯅꯆꯥꯁꯤꯡ ꯑꯁꯤꯒꯤ ꯈꯟꯗꯨꯅ ꯀꯧꯊꯣꯛꯄ ꯇꯝꯂꯣ꯫ ꯑꯁꯨꯝꯅ ꯁꯅꯥꯔꯩ ꯃꯄꯥꯝꯗꯨꯗ ꯃꯆꯥꯁꯤꯡꯒ ꯂꯩꯔꯛꯄ ꯆꯍꯤ 2-3 ꯐꯥꯖꯤꯜꯂꯛꯂꯤ꯫ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯅ ꯃꯥꯅ ꯇꯨꯡꯁꯤꯟꯖꯕ ꯁꯦꯟꯐꯨ ꯑꯗꯨ ꯊꯜꯂꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯈꯨꯗꯣꯜ ꯑꯃꯃꯝ ꯂꯩꯖꯒꯦ ꯈꯟꯖꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ ꯕꯦꯝꯕꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ, ꯆꯤꯆꯦ ꯑꯩꯒꯤ ꯁꯦꯟꯐꯨꯗꯣ ꯊꯜꯂꯦ, ꯏꯃꯥꯒ ꯄꯥꯕꯨꯡꯒꯒꯤ ꯈꯨꯗꯣꯜ ꯂꯩꯗꯣꯏꯅꯤ꯫ ꯑꯗꯨ ꯆꯤꯆꯦ, ꯏꯃꯥꯒ ꯄꯥꯕꯨꯡꯒꯒꯤ ꯈꯨꯗꯣꯜꯁꯦ ꯀꯩ ꯑꯣꯏꯅ ꯂꯩꯗꯣꯏꯅꯣ? ꯅꯪꯗꯤ ꯄꯥꯕꯨꯡꯒꯤ ꯈꯨꯗꯣꯜꯗꯨꯗꯤ ꯀꯔꯝ ꯀꯥꯟꯗ ꯄꯤꯗꯣꯏꯕ? ꯑꯗꯨꯗꯤ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯄꯤꯗꯣꯏꯅꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯃꯥꯒꯤꯅ ꯐꯅꯦꯛ ꯂꯩꯔꯁꯤ, ꯄꯥꯕꯨꯡꯒꯤꯅ ꯈꯨꯗꯩ ꯂꯩꯔꯁꯤ꯫ ꯑꯗꯨ ꯆꯤꯆꯦ ꯅꯪꯅ ꯈꯔ ꯂꯩꯕꯤꯌꯣ, ꯏꯃꯥꯒꯤꯗꯤ ꯑꯉꯥꯡꯕ ꯃꯆꯨ ꯂꯩꯕꯤꯌꯨꯀꯣ, ꯑꯗꯨꯒ ꯄꯥꯕꯨꯡꯒꯤꯅ ꯍꯪꯒꯥꯝꯄꯥꯜ ꯃꯆꯨ ꯑꯣꯏꯅ ꯂꯩꯕꯤꯌꯨꯀꯣ꯫ ꯕꯦꯝꯃ ꯃꯆꯥꯇꯣꯝꯕꯤꯒꯤꯁꯨ ꯂꯥꯏ ꯐꯗꯤꯕꯤ ꯂꯩꯕꯤꯔꯛꯄꯤꯌꯨꯀꯣ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯦꯝꯕꯦꯝꯅ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯈꯨꯗꯣꯜ ꯂꯩꯕꯤꯔꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ ꯈꯨꯗꯣꯜ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯥ, ꯑꯩꯒꯤ ꯁꯦꯟꯐꯨꯗꯣ ꯄꯤꯛ ꯊꯜꯂꯦ, ꯑꯗꯨ ꯊꯨꯒꯥꯏꯔꯒ ꯏꯃꯥꯒ ꯄꯥꯕꯨꯡꯒꯒꯤ ꯈꯨꯗꯣꯜ ꯂꯩꯔꯤꯅꯤ, ꯃꯆꯥꯇꯣꯝꯕꯤꯒꯤ ꯏꯇꯥ ꯂꯥꯏ ꯐꯗꯤꯕꯤꯁꯨ ꯂꯩꯔꯛꯑꯦ꯫ ꯅꯪꯗꯤ ꯀꯅꯥꯒ ꯆꯠꯂꯒ ꯂꯩꯔꯨꯔꯤꯕ? ꯑꯩꯅ ꯆꯠꯂꯨꯕ ꯅꯠꯇꯦ, ꯆꯤꯆꯦ ꯕꯦꯝꯕꯦꯝꯗ ꯂꯩꯍꯟꯕꯅꯦ꯫ ꯀꯗꯥꯏꯅꯣꯅꯦ ꯏꯆꯥꯅ ꯂꯩꯕꯤꯕ ꯏꯃꯥꯒꯤ ꯈꯨꯗꯣꯜꯗꯤ? ꯏꯃꯥ ꯇꯨ ꯌꯦꯡꯉꯣ, ꯏꯃꯥꯒꯤ ꯑꯩꯅ ꯂꯩꯕꯤꯕ ꯐꯅꯦꯛ ꯑꯉꯥꯡꯕꯁꯦ ꯐꯖꯗ꯭ꯔꯥ? ꯈꯨꯗꯩꯁꯤꯅ ꯄꯥꯕꯨꯡꯒꯤꯅꯤ, ꯄꯥꯕꯨꯡꯗꯤ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯁꯦ ꯌꯥꯝꯅ ꯄꯛꯆꯕꯅꯦ꯫ ꯁꯅꯥꯔꯩ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯟꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯄꯥꯕꯨꯡꯕꯨ ꯅꯤꯡꯖꯗꯨꯅ ꯂꯩꯔꯝꯂꯤꯕ ꯀꯌꯥꯗ ꯆꯝꯖꯈ꯭ꯔꯕ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯏꯆꯥꯅꯨ ꯈꯟꯗꯨꯅ ꯃꯆꯥꯕꯨ ꯀꯣꯟꯁꯤꯜꯂꯤ꯫ ꯅꯪꯒꯤ ꯄꯥꯕꯨꯡꯒꯤ ꯈꯨꯗꯣꯜꯗꯣ ꯏꯃꯥ ꯊꯝꯖꯤꯟꯕꯤꯔꯒꯦ꯫ ꯀꯗꯥꯏ? ꯄꯤꯔꯣ ꯏꯃꯥꯗ꯫ ꯇꯜꯂꯤ ꯀꯩꯁꯨ, ꯏꯃꯥꯅ ꯂꯧꯈ꯭ꯔꯗꯤ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯌꯥꯔꯔꯣꯏ, ꯑꯩ ꯊꯝꯖꯤꯟꯖꯒꯦ, ꯑꯗꯨꯒ ꯀꯣꯟꯅ ꯄꯥꯕꯨꯡ ꯊꯦꯡꯅꯔꯀꯥꯟꯗ ꯄꯤꯒꯅꯤ꯫ ꯏꯃꯥ, ꯄꯥꯕꯨꯡꯗꯣ ꯑꯩꯒꯤ ꯃꯪꯗ ꯎꯔꯝꯃꯤ, ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯥ ꯂꯥꯏ ꯐꯗꯤꯕꯤꯁꯨ ꯄꯥꯕꯨꯡꯅ ꯂꯩꯕꯤꯔꯝꯃꯤ꯫ ꯃꯤꯅ ꯍꯥꯏꯕ ꯑꯩꯅ ꯃꯪꯗ ꯄꯥꯕꯨꯡ ꯎꯔꯤꯗꯣ ꯄꯥꯕꯨꯡꯅꯁꯨ ꯑꯩꯕꯨ ꯎꯔꯝꯒꯅꯤ ꯍꯥꯏꯌꯦ, ꯎꯔꯝꯒꯗ꯭ꯔꯥ ꯏꯃꯥ? ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯡꯂꯦꯟ ꯃꯁꯥ ꯀꯟꯅ ꯉꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯂꯥꯏꯍꯧꯁꯨ ꯀꯟꯅ ꯍꯧꯗꯨꯅ ꯅꯥꯗꯨꯅ ꯂꯩꯔꯛꯂꯤ꯫ ꯐꯅ ꯀꯟꯅ ꯂꯥꯌꯦꯡꯂꯕꯁꯨ ꯂꯩꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗ꯭ꯔꯦ꯫ ꯃꯃꯥ ꯑꯣꯏꯖꯕꯤ ꯁꯅꯥꯔꯩꯗꯤ ꯄꯥꯈꯠꯃꯟꯕꯅ ꯑꯃꯥꯏꯕ ꯄꯥꯟꯖꯤ ꯀꯌꯥꯁꯨ ꯇꯥꯟꯅꯖꯔꯤ, ꯑꯗꯨꯕꯨ ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯑꯉꯥꯡꯒꯤ ꯃꯁꯥ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯜꯂꯛꯄ ꯑꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯃꯤꯄꯥꯏ ꯆꯥꯎꯖꯕꯤ ꯁꯅꯥꯔꯩ ꯃꯆꯥꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯆꯥꯕꯨ ꯁꯪꯗꯨꯅꯇ ꯂꯩꯈ꯭ꯔꯦ꯫ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ, ꯏꯃꯥꯅ ꯀꯧꯕꯁꯦ ꯇꯥꯕ꯭ꯔꯣ? ꯏꯆꯥꯁꯦ ꯌꯥꯝꯅ ꯁꯣꯛꯆꯤꯟꯅ ꯎꯔꯦꯗ꯫ ꯏꯆꯥꯕꯨ ꯀꯔꯤ ꯆꯥꯅꯤꯡꯕꯒꯦ? ꯏꯃꯥꯅꯅꯦ, ꯏꯆꯥꯅ ꯆꯥꯅꯤꯡꯕ ꯄꯨꯝꯅꯃꯛ ꯂꯩꯒꯅꯤ꯫ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯑꯩ ꯀꯔꯤꯝꯇ ꯆꯥꯅꯤꯡꯗꯦ, ꯑꯩ ꯄꯥꯕꯨꯡꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯦ꯫ ꯑꯩꯅ ꯂꯩꯔꯛꯄ ꯄꯥꯕꯨꯡꯒꯤ ꯈꯨꯗꯣꯜꯗꯣ ꯄꯤꯗ꯭ꯔꯤꯌꯦ, ꯄꯥꯕꯨꯡꯅ ꯈꯨꯗꯣꯜꯗꯣ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯒꯅꯤꯌꯦ, ꯑꯩ ꯄꯥꯕꯨꯡ ꯌꯥꯝꯅ ꯎꯅꯤꯡꯉꯦ꯫ ꯁꯅꯥꯔꯩꯅ ꯃꯆꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯄꯥꯏꯗꯨꯅ, ꯏꯃꯥꯅꯅꯦ ꯄꯥꯕꯨꯡꯕꯨ ꯁꯣꯏꯗꯅ ꯀꯧꯔꯨꯒꯅꯤꯌꯦ, ꯏꯆꯥꯒꯤ ꯅꯥꯛꯇ ꯏꯃꯥꯅ ꯄꯥꯕꯨꯡꯕꯨ ꯁꯣꯏꯗꯅ ꯀꯧꯔꯛꯀꯅꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩ ꯃꯆꯥꯒꯤꯗꯃꯛ ꯏꯀꯥꯏ ꯏꯀꯤ ꯍꯨꯟꯗꯣꯛꯅ ꯃꯄꯨꯔꯣꯏꯕ ꯆꯥꯎꯊꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯆꯥꯎꯊꯣꯏꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯔꯩꯅ ꯆꯥꯎꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯑꯉꯥꯎꯕꯤꯒꯤ ꯃꯇꯧꯒꯨꯝ ꯆꯥꯛꯅꯤꯕꯤ ꯑꯃꯒꯤ ꯃꯑꯣꯡꯒꯨꯝ ꯅꯣꯟꯖꯗꯨꯅ, ꯑꯩꯒꯤ ꯏꯆꯥ ꯂꯥꯡꯂꯦꯟꯗꯣ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩ꯫ ꯏꯆꯥꯗꯣ ꯆꯥꯛ ꯃꯔꯨ ꯑꯃꯠꯇ ꯆꯥꯎ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯏꯆꯥꯅ ꯄꯥꯕꯨꯡ ꯁꯣꯟꯗꯨꯅ ꯂꯩꯔꯤ꯫ ꯏꯆꯥꯒꯤ ꯃꯅꯥꯛꯇꯃꯛꯇ ꯂꯥꯛꯄꯤꯌꯨ, ꯑꯩꯅ ꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯏꯆꯥꯕꯨ ꯑꯃꯨꯛꯇꯗꯤ ꯅꯨꯡꯁꯤꯕꯤꯌꯣ꯫ ꯀꯔꯤ? ꯏꯆꯥ ꯂꯥꯡꯂꯦꯟ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ? ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯇꯣꯝꯕꯁꯨ ꯂꯥꯏꯍꯧ ꯍꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯁꯨ ꯍꯧꯖꯤꯛ ꯂꯥꯌꯦꯡꯅꯕ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯂꯤꯕꯅꯤ꯫ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯍꯌꯦꯡ ꯂꯥꯛꯀꯅꯤ꯫ ꯌꯥꯔꯒꯗꯤ ꯉꯁꯤ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ, ꯏꯆꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯏꯆꯥꯗꯣ ꯌꯥꯝꯅ ꯋꯥꯅ ꯎꯔꯤ, ꯑꯃꯨꯛꯇꯗꯤ ꯆꯠꯄꯤꯌꯨ꯫ ꯅꯍꯥꯛ ꯉꯁꯤꯗꯤ ꯁꯥꯎꯔꯅꯨ, ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯀꯦ꯫ ꯑꯩ ꯊꯥꯗꯣꯛꯄ ꯌꯥꯔꯔꯣꯏ, ꯅꯍꯥꯛ ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯣ꯫ ꯁꯅꯥꯔꯩ ꯅꯤꯡꯕ ꯀꯥꯏꯅ ꯍꯟꯈꯤ꯫
ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯆꯥꯎꯊꯣꯏ ꯃꯆꯥꯅꯨꯄꯥꯒꯤ ꯑꯅꯥꯕꯅ ꯍꯦꯟꯅ ꯂꯨꯅ ꯈꯟꯈꯤꯗꯨꯅ ꯂꯥꯛꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯆꯥ ꯂꯥꯡꯂꯦꯟꯒꯤꯗꯤ ꯅꯨꯃꯤꯠ ꯑꯗꯨꯅ ꯃꯄꯥꯕꯨ ꯉꯥꯏꯔꯝꯕ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯈꯤ꯫ ꯃꯄꯥꯒꯤꯅꯤ ꯈꯟꯅ ꯇꯝꯂꯝꯕ ꯈꯨꯗꯣꯜ ꯄꯤꯔꯝꯗꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯗꯤ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯝꯕꯅꯤ꯫ ꯁꯅꯥꯔꯩꯗꯤ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯅ ꯆꯥꯛꯂꯗꯨꯅ ꯂꯩꯃꯥꯏꯊꯛꯇ ꯑꯣꯟꯗꯨꯅ ꯃꯆꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯕꯨ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯑꯉꯥꯎꯕꯤꯒꯨꯝ ꯂꯩꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯥꯎꯊꯣꯏ ꯃꯆꯥ ꯂꯥꯡꯂꯦꯟꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯑꯉꯧꯕ ꯐꯤꯖꯣꯜ ꯁꯦꯠꯂꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯔꯩꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯗꯨꯅ ꯋꯥꯟꯊ ꯋꯥꯟꯊ ꯇꯦꯡꯊꯥꯖꯔꯤ꯫ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ, ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯌꯣ ꯍꯥꯏꯕꯅꯣ? ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ ꯁꯅꯥꯔꯩ? ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯆꯨꯝꯕ꯭ꯔꯥ? ꯏꯆꯥ ꯂꯥꯡꯂꯦꯟ, ꯄꯥꯕꯨꯡ ꯂꯥꯛꯑꯦ ꯍꯧꯒꯠꯂꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯁꯣꯛꯀꯦ ꯍꯥꯏꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯁꯅꯥꯔꯩꯅ ꯍꯀꯟ ꯆꯥꯎꯕꯤ ꯌꯦꯟꯕꯤꯒꯤ ꯃꯇꯧꯒꯨꯝ ꯃꯆꯥ ꯁꯣꯛꯈꯤꯅꯤ ꯃꯇꯥꯒꯨꯝ ꯃꯈꯨꯠ ꯁꯥꯡꯅ ꯐꯟꯗꯣꯛꯇꯨꯅ ꯑꯀꯟꯕ ꯈꯣꯟꯖꯦꯜꯅ ꯑꯩꯒꯤ ꯏꯆꯥ ꯁꯣꯛꯄ ꯌꯥꯔꯣꯏ꯫ ꯅꯍꯥꯛꯀꯤ ꯄꯥꯞ ꯆꯦꯜꯂꯕ ꯅꯈꯨꯠꯇꯨꯅ ꯏꯆꯥ ꯁꯣꯛꯀꯅꯨ꯫ ꯑꯩꯒꯤ ꯆꯝꯖꯔꯕ ꯏꯆꯥꯕꯨ ꯃꯥꯡꯊꯣꯛꯀꯦ ꯈꯟꯒꯅꯣ꯫ ꯑꯩꯒꯤ ꯏꯆꯥꯗꯤ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯂꯩꯔꯥꯡ ꯊꯕꯥꯛꯅꯦ꯫ ꯅꯍꯥꯛ ꯀꯅꯥꯅꯣ? ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕ, ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯈꯪꯗꯕ, ꯇꯣꯜꯂꯕ ꯁꯥ ꯐꯥꯎꯕ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯈꯪꯏ꯫ ꯅꯪꯗꯤ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯤꯇꯝꯕꯥꯜꯅꯦ꯫ ꯅꯪꯗꯤ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯆꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯌꯨ꯫ ꯅꯍꯥꯛꯅ ꯅꯣꯡꯃꯇ ꯅꯤꯡꯁꯤꯡꯕꯤꯈꯤꯗ꯭ꯔꯕ ꯅꯋꯥ ꯑꯁꯤꯅꯗꯤ ꯃꯍꯥꯛꯀꯤ ꯄꯥꯕꯨꯡꯗꯕꯨ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕ ꯁꯣꯟꯈꯤꯕꯅꯤꯀꯣ꯫ ꯏꯆꯥꯅ ꯃꯄꯥꯒꯤꯗꯃꯛ ꯇꯝꯂꯝꯕ ꯈꯨꯗꯣꯜ ꯑꯁꯦ ꯃꯃꯣꯟ ꯂꯧꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯏꯆꯥꯒꯤꯗꯤ ꯃꯄꯥ ꯂꯩꯇꯦ꯫ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ, ꯏꯆꯥꯗꯤ ꯅꯣꯡꯗꯝꯕꯅ ꯃꯤꯔꯥꯏꯔꯝꯃꯤ ꯅꯤꯡꯉꯣꯜ ꯃꯄꯣꯛ ꯑꯣꯏꯈ꯭ꯔꯦꯗꯣ꯫